India Lingaka suspension of operations su the Kutyek Pinadaba United Kuki National Army UKNA gi Kadar Singha Indian Army gi apun bakangbu amaga kuthok nakre militant group asigi Kadar mangarom sokle hairi Thogdo asi ngasinongtil None district ka thangnaba Churachandpur district ke Henglep subdivision manung chanba Songkong village ta thokibani hairi Thazabaya Paugi Likulamana could Toknabagi Togdo Ase, Indian Army gi 21 Para Commando Amadi, Taramapan Suba Assam Rifles ki Kangbuna, Operation Changsilubada Tokibane. Bom Yauna Akan Bamong da could Toknabagi Togdo Aduda, UKNA gi Kadar Mangarom Adu Sokibane. Adubu of the Fabugi and Mistimina Yauna Akupa Paudi Pangdri. Amaram da could Tokna Ribama from Adu UKNA gi founder chairman Thangmang Khongsai gi Kulni Haidi. Ningsing Bayabadi, Mamang Chahigi November Mari Dasu, Assam Rifles ka Kuthokna Bada United Kuki National Army, UKNA gi Kadar Mari, Siraga, Amana Sokibani.